Khurkhul da Kuki sing kumtharaklaga Meitei ki lau Pari taret nipan lau ushinduna Leire. Mari leinaba Singna Athubada Mityeng Changbiyu tungda akaiba kaya lakadra haibagi chingnaba Leire haina Khurkhul Gram Panchayat ki Pradhan Irengbam Shanta na phongdorakli. Wafam asing ase Sangmai Assembly Constituency ki manung chana leiba 38 Khurkhul village ke makha laikai da famba wakan mifam amada mahakna phongdokibane. Laumi singi pifam thokpa senfam pitokpiyo laumi singi punsi kalu kuki singna Meitei gi lau uba yaningte irang asina maram oiraga lau uba yadraba laumi singi tamak laingang na sanction tawkraba senfam athubada phanghanbiyo haibena chingba placard kaya paiduna tathakiba wakan mifam aduda Khurkhul Gram Panchayat ki Pradhan Santana hai Khurkhul Gram Panchayat na konba yumthong chamaga taragi apunba lau pare chatret rom ase irang asina maram oiraga ayamba lau sing uba yadana leidibane Lau uba yadana leiriba laumi sing asigi damak mari leinaba department amade laingak na compensation pigani haina lauthoklam senfam sing athuba matamda pitokpiyo chief minister nasu laumi miyamgi awabase amutang kokhanbiyo masigi mathak chaw Khurkhul da leiba Meitei gi lau Pari taret nipan amaso kuki singna kumtharaga lau ushinduna leire masisu laingak ki maikaidagi Athubada Mityeng Changbiduna athengba pibiyo asigumba kuki singna mathong huktaba thawong ase makhatana asum chatharaklabadi matam kharagi matungda jingkhong chingyada Meitei gi laufam amata leiba ngamlaroi kuki singna loina lausing khragani haibagi lungnang mu wafam zo mahang thamlakhe Hujik Leiriba Akhoi Khurkhul gi area sida Kuki Singna kumthara aganda Akhoi gi lau Pari taret nipan makhoina tukhodoksilaga Akhoi gi patada lejariba labuk haidare Akhoi gi Meitei gi asida makhoina lau pansilakpasi yaragadi Akhoi gi security sing matik jaba thabiranganda Meitei na uba yanaba auta silan biyona haijaningi Akhoi gi lauming ngakta oibinina leiriba Akhoi gi baza singsidi aduna yaragadi makhoi gi phangum thu pisasidi athubam tang pithopiranganda makhoi gi kirang wajariba si koknaba sarkar gi amadi department gi maigaidagi pibiyona haijari Ngasigi wakat mifam aduga mari leidana Khurkhul makha laikai khaidem nirmala kobi khunja amana hai irang asina maram oiraga lau ubai yadana jingkhong chingyada leiriba laumi singda laingana pigani hairiba senfam sing hojik fawwa pibidana leire lau uraga madudagi fanglakpa senfam kharaduna imung manung purambado hojikte lau su ubai yadrabanina nongmangi fibam sokchilakle maram aduna laingana athubada pifam thokpa senfam sing adu pithokpiyo aso wana ringai talak asida ching mathaktage kuki sing kumtharaklaga Meitei gi laufam da yamna usit thawaidaba moongda phongna lau usilakle masisu laingana matam chana Mityeng changhodaba tarabade matam kharagi matungda Meitei gi laufam sing ase kuki gi laufam ni hailakloi hainingai liti haina mangna phongdokhe Akhoi hingije lan gi makhong ju oi adugi mathakta lan gi chaitheng phangi mathak ji kuki na mo akhoi gi law mo usile thamo yam su e seng na haraga asuki mati akhoi bu usitre adugi mathakta akhoi gi sarkar pali basina kaem te yeng bidana BJP sarkar ja seng batawe haine akhoi yam thina ngai jabane adubu moina ngasi karim baw mieng jang birak tabaje yam thina warawe lawmi bu kangkhat ka dabani lawmi bu respect thambi ga damni adugi mathakta lawmi bu namtharaga hotna biraga di simi akhoi na sudraga di prithvi ji ta leiriba acho sang phamnai basing ji kari jar hingdai no haibaje ma haininge ba